Hello everyone. Ngasidi yamna nungaiba harauba video ne mayamjaju aina ujjadori ne surprise oina sise mayam kaina haba matamda akhoi 100k subscriber yobagi silver play button ni adu sise yamna lapna lakpani mase ko America degi Kolkata bo thabire dei Kolkata degi speed post amuk thabirak pagi sigi cover se monya print tabire ado mayam sije mayam pune winya je ngasidi ai subscriber jingju aina yamna harau jai aina kai haraga thagatunya ju khangdre ado khangde mayam ju smaina hadi YouTube tawraga khoina smaina sigumba lakko khotpa je kai tare yam harawe bako ado mayam pune winya si hangtoga manungda kamaina kai yaribano haibdo aiju khangdri amfo udri hadi isana smaina tawbado phangdri ba isagi oina la kanda phangbani ado mayam yengminer se ya harawe ngasi ado aisi kamaina buto dunyo khangde sise aina blade ama layermeba adudagi aina lauraga tawbani khangde mayam ngasi se ya harawa numine sigumba lakpaga se YouTuber natabana debudi khamoroi mayamju YouTube hangaga yengoba sigumba lakanda nungaiba haraubodo khangnaba yam chesene pek tawbiri moigi lam jam lapna laeba ko maje dudunani mayam ngasidi mayam haninga leitana harawe ado video se ai thanda namjarabani sise ngarang digi laabane bako aduda thabak ba khara dum leinabagi sangraba adai hangtok ningabane ba mayam ga puna hangtok minase na aina puthorabani akhoi picture ju lae picture anang jeng gara ai harau basida nang yawi haraba thank you please say thongkhage mayam smaina lakbaje khoi yam harawe sidagidi ai dudum sise khangde kai hai thuino mayamna nungsibiduna 100k subscriber yobasu ngam hanbire ado mayam gi support agine smaina yoba ngamjari se akhoi makha tana video namjar po namma po khuding mayam adum support tabiu aje harau mandana waga de haibam khangdre segai basi du pamu bayam ne wow thank you sida laire loina thabire manya YouTube gi ka ma segai gre madi yamna section pick tawire ni mayam sida laire ko khoina na saidi yengning leibase ado mayam sise ai khatana ngamba ponate subscriber yaudana subscriber mayam busu thagatari matam chubada kauzaroi mayam pumnamak ado manung sida yauribaje amu yengaseba sida gi mingnung loi thabire moina phajana nana yengase hangtok pham siju ikhang khangdri ni karai de bu hangtok tuiba harau mandalane mayam thana utkeba wow asfazana pek tawbire si haidok bada kai lere me haibdu mayam yengmindara se try wow congratulations on your subscriber. Thank you.
ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯡ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯃꯣꯏꯅ ꯂꯣꯏ ꯊꯥꯕꯤꯔꯛꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯝꯅꯃꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯖꯔꯣꯏ ꯈꯪꯗꯦ ꯉꯁꯤꯁꯦ ꯍꯔꯥꯎꯃꯟꯗꯅꯅꯦꯀꯣ ꯏꯁꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯕꯗꯣ ꯍꯔꯥꯎꯕꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯐꯤꯕꯝꯗ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯅ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯜꯂꯒ ꯌꯥꯝꯅ ꯐꯖꯕꯗꯣ ꯀꯩꯅꯣ ꯁꯤꯕꯣ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯍꯥꯟꯕꯅꯤꯅ ꯀꯩ ꯌꯥꯎꯔꯛꯏꯅꯣꯁꯨ ꯃꯌꯥꯝ ꯁꯤꯁꯦ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯁꯤꯅꯦ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯦ ꯁꯤ ꯃꯤꯡ ꯊꯥꯕꯤꯔꯦ ꯃꯣꯏꯅ 100K 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯅꯤꯡꯗꯁꯨ ꯃꯅꯤꯡꯗ ꯁꯤ ꯊꯦꯠꯐꯝ ꯈꯣꯠꯐꯝ ꯂꯣꯏ ꯌꯥꯎꯔꯦ ꯌꯣꯕꯤ ꯇꯧꯔꯒ ꯑꯩꯗꯣ ꯁꯤꯗ ꯊꯦꯠꯂꯒ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯊꯦꯠꯂꯒ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯕꯗ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯏꯃꯥ ꯃꯤꯡꯖꯦꯟꯅꯤꯅꯤ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯒꯤ ꯍꯔꯥꯎꯕꯁꯦ ꯃꯌꯥꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯌꯧꯍꯟꯕꯤꯕꯒꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯐꯪꯕ ꯉꯝꯖꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯑꯣꯏꯅ ꯐꯪꯕ ꯉꯝꯅꯕ ꯃꯌꯥꯝꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩ ꯁꯤꯁꯦ ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯒꯤꯅꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯁꯥ ꯈꯨꯅꯥꯟꯁꯦ ꯄ꯭ꯔꯤꯛ ꯂꯪꯉꯦꯕ ꯋꯥꯎ ꯎꯕ꯭ꯔꯥ ꯐꯖꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯌꯥꯝ ꯑꯣ ꯃꯁꯤꯗ ꯅꯞꯅꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯨꯄꯔ ꯗꯥꯏꯔꯤ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯍꯔꯥꯎꯕꯁꯦ ꯃꯌꯥꯝꯁꯨ ꯍꯔꯥꯎꯔꯝꯅꯤ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯑꯗꯣ ꯍꯔꯥꯎꯕ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯤꯁꯦ ꯐꯪꯕ ꯍꯥꯏꯕꯁꯦꯀꯣ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯁꯤ ꯂꯥꯛꯑꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯕꯅꯦꯕꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨم ꯈꯪꯉꯝꯃꯅꯤ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯄꯩꯁା ꯃꯌꯥꯝ ꯐꯪꯉꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯣ ꯎꯠꯊꯣꯛꯇꯕꯩ ꯋꯥꯅꯦꯕ ꯄꯩꯁꯥꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯡꯕ ꯑꯩꯈꯣꯏꯐꯧꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯕꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯍꯥꯡꯗ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯐꯧ ꯂꯥꯛꯑꯕꯁꯤꯅꯗꯤ ꯑꯇꯩ ꯃꯌꯥꯝꯁꯦ ꯀꯌꯥꯝ ꯄꯩꯁꯥ ꯂꯥꯛꯑꯝꯃꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯗꯣ ꯑꯁ ꯑꯩꯈꯣꯏ ꯂꯤꯁꯥꯁꯦ ꯌꯥꯎꯍꯟꯒꯦ ꯇꯧꯔꯒ ꯌꯥꯗ꯭ꯔꯦꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯎꯍꯜꯂꯛꯀꯦ ꯇꯧꯕꯅꯦꯕ ꯁꯤ ꯍꯥꯡꯇꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯃꯥ ꯌꯥꯝ ꯌꯦꯡꯅꯤꯡꯉꯝꯅꯦꯕꯀꯣ ꯃꯥ ꯌꯨꯝꯗ ꯂꯩꯇꯦꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯁꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯨꯝ ꯊꯦꯠꯆꯔꯛꯑꯒꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯔꯥꯎꯃꯟꯗꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ರೆ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯛꯄꯗ ꯃꯌꯥꯝ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯊꯦꯡꯅꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯃꯦꯟ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯗꯤ ꯁ꯭ꯇꯥꯏꯜꯒꯨꯝꯕ ꯁꯨꯝ ꯈꯔ ꯐꯖꯕ ꯀꯣꯟꯇꯦꯟ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯈꯣꯠꯄꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡꯒꯨꯝꯕ ꯑꯅꯝꯕ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯥꯛꯄꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯃꯌꯥꯝꯕꯨ ꯂꯣꯏꯅ ꯊꯥꯒꯠꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯒꯁꯦ ꯑꯝꯇ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯩ ꯍꯔꯥꯎꯃꯟꯗꯅ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕ ꯁꯤꯁꯦ ꯃꯤꯡꯖꯦꯟ ꯁꯤ ꯄꯨꯂꯞꯁꯤ ꯑꯄꯥꯛꯄꯁꯦ ꯃꯤꯡꯖꯦꯟ ꯑꯣꯏꯔꯝꯃꯗꯤꯀꯣ ꯁꯤ ꯃꯣꯏ ꯃꯃꯤꯡ ꯅꯨꯃꯤꯡ ꯂꯣꯏ ꯐꯖꯅ ꯊꯥꯕꯤꯌꯦ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯏꯁꯦꯀꯣ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯔꯥꯎꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝꯅꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯗꯤ ꯈꯪꯗꯦ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯉꯁꯤꯗꯤ ꯄ꯭ꯂꯦ ꯕꯇꯟꯁꯤꯗ ꯑꯣꯏꯅ ꯈꯨꯝꯖꯤꯜꯂꯒꯦ